Shahi kunithoi chup the Chatharak Liba Government of India amasung NSN IMG Framework Agreement asidi Peace Agreement natti masidi India na North East State singda lairiba apunbagi saktam sing thugai na naba sinba thausilni haina Manipur Naga People's Front ki Secretary Publicity Thomas Newmai na khuyek ti duna thadrok pa serol aman haire Loan yadaba lalhulu asigi serol asina hai maning makha tamna leijeram badagi loilam onthok pikraba mongoloid race ki chakchu nat chanebi manaba mioi phurup singi marakta maru oina Manipur da ningsingba thoktraba matamdagi khunda minaraklaba yelhomi oiriba singmi tammi ani gi apunba saktam thugaina ba India lengang sil Government of India amasung NSN IM gi Framework Agreement ase aikhoi nagana haraubugi mahutta agreement asina piriba saitheng ase munna khanthaduna tungda lakadoriba punsi amagi yaiphanaba khanbaga loinana thabak paikhatba matam oire maramdi chahi humdra suraba Naga Revolutionary Struggle asida mioi sya kaya thawai katkiba do ngasidi thawai katkibadugi waham thok lehendana irai headline India Constitution gi makha da Economic Package 6th Schedule Territorial Council pigani haibasina loisinbagi wahan thok karino haina su serol asina hanglakli Framework Agreement ase irei ba ki damang struggle asida thawai thakraba amasung Indian Army na maral lejedraba micham kaya ot neiduna hatkiba nupi oibi kaya bu rep torga mi hat thina hato pikhirba chanu kaya gi thawai na pelam gadra masigi framework asidi khoijei sijinaduna nga phaba singna khoida khoijak hapduna isingda khoido thadaraga nga phaba gumbani haina sumakha tarakli Hojik India ga NSN IM ga peace talk ase loisinabagi tawringai cherek asida nakal amada Somdal gi leader kharana China gi Yunnan province ta chatuna China gi mateng lawraga India gi mathakta makha taba lan tawgani haibasi sumlabadi Naga peoples bo amuk hanna Somdal na lalon bagi step lawbani haina su lalholu asina maral sirakli Manipur Naga People's Front MNPF na lamdam asida khunda minariba Naga nataba isin naw singda haijening badi chathariba framework agreement asida ka hena pakhat piganu hoi tamda tariba maitai isin naw singna pakhat bagi maram di laigani sanglaba chahi lising ani henbagi puari leiduna ipa ipu singi thauna lingjen makhoi gi ikatuna ning tamba ngaklamba iraiba asibu loilam oina lawsilaba phawba pendraduna yelho mi punamakpu malem gi leima isidagi khangmut muthanaba lalong silakliba sisu pakhatnabagi macha am ohelli adubu ngasidi aikhoi mayek sengna khangle marau chawba phatraba lam karamba Indiana aikhoi isininaw singmi tami ani gi marakta divide and rule tawsinduna amada ama hygiene amada amuk hygiene tawduna yengthina hanaba masyan hatok na hanaba sille haibasini asigumba saksu lining khaiba Hindu lining dabu achumba lining ni khanjaba Hindi lon khaktana phajaba lon ni khanjaba Aryan khaktabu asengba asingba mioi ni haina akhuba wakhalon na ngaujaba India ase ngasidi aikhoi gi irakta thamjilakliba divide and rule ase mayek sengna khanglabani na khunda minariba i gi mari tinaba singmi tammi sinau singna ai gi magi khaidana apunba pangal thakliba lang ase nam khaina bagi damang amadi tunggi afaba nungaiba yaifaba nungsinana leiba punsi amagi damang ihou changsin ba thengmalle hai Serol asina hai Manipur singmi tammi ani gi mari asidi kana guma mioi amana sagat panatte masidi pumna maktagi punghen helaba taibang panbu sembiriba mapui bungogi makhut mangna sembi khiba I mari ni aduna kana gumba amasung force amatana I gi mari ase thadat pana kaihen bangam loi sanglaba sahi kuntha NSN IM na Manipur gi singmi tammi ani gi mari thugai na ba mihat mipun national highway da lut tawwa ban tawwa blockade kaya chathakre adubu mioi bana sagat pamari adu nattabani na singmi tammi gi mari adu ngasi su thadat pangamdana lai MNPF na malem gi tongan tongan mafam da taba Naga singi nat chanabi amasung makhoi na saukhalakpada support tawjari adubu Naga inhabitants areas under one administration gi politics ta MNPF na thajaba laite adubu support tawgi mahutta makhoi gi mayok ta lai hai MNPF na haijening badi Manipur da mayang Hindu lamboiba Shantidas Gosai na Ramandi lining sandok lambadagi amasung British na Christian lining sandok lambadagi lamphang naba amadi tongan tongan na satkhrabasu hanagi achumba lambi aduda halakba haibase tangai phadre haina thamjari Manipur ima gi damak singjau gum lepli MNPF na kana gumbagi khutna ima leiba ku thugai na ba temsik narakpada thawai thadok pamu bulaitana MNPF na ima gi damak thengnagani hai Aroi bada Paubulai News Reader ki video gi yamgiri khuding mak thagat chari